Standard Robert Higher Secondary School ki mahiroi nupi macha ama leikidabagi matangda achumba langla langjil puthu haina JC na kaukiba pung kunmari ki ban na mahausa ki punsi da chawna akaiba pikre. Standard Robert Higher Secondary School ki misi ki matangda achumba langla langjil puthokpa ngamdriba fawba leptana khongjang changsin khigani haina MSU na lauthokre. JSCC ne Standard Robert Higher Secondary School ke mahiroi leikidabagi matangda thizinbada school authorities oza amadi mahiroi sigi maikaidagi khetnaba wafam kaya phongdorakle hai. Janata Dal United Manipur State Unit ki kumjali sing aniga taraga mapandagi lising aniga kundani thoi fawgi president oinaba anirak subu oina hangkan faw taitul khankre. Tang na fangba wuya won lay makhalasina Kamjong District ki Singcha Khulgi wuya kachui Chingmai da miyoi kaya gi pukning chingsinduna lamkoiba singi lamthung fam oirakli. Amasung Yonex Sunrise All India Sub Junior Ranking Badminton Tournament under 15 and under 17 ngasidagi Kumala Park Indoor Stadium da hawre. Mayam bukhurum zari dom yang Impact News ni Prime Time Manipuri News Bulletin dai khaidam jentasina hose pungja se faw ki morba pausing mayam de pisari. Standard Robert Higher Secondary School ki mahiroi nupi machama leikidabagi achumba langla langjel puthu haiba demanda misisi ki mayokta sem ki ba JC na kaukiba pungkon gamari ki banna mahusa ki punsi da chawna akaiba pikre. Ngasi yupung taruk tagi kaukiba banasina Imphal gi lalol itiki maruiba mafam oiba pauna amadi thangal kaithel kuntak lansiki maruiba lambi singda lanai gari natan atopa gari amata chen kide adumoinamak leikidrabi gi pokna fam lamdam oiba thangmai banda miyam na lambi da thoraktuna makhal kaya gi khongjang kaya changsin ki banasina maram oiraga thokaning da thodok sing thoktana ba tidim lambi Imphal kamchup lambi Imphal ziri lambi amadi Imphal ukru lambi gi maruiba mafam singda police personnel na ningthina ngak senduna laiki Nakalamurom da thangmai banda Standard Robert Higher Secondary School ki principal gi mita mai thaduna khongjang changsin kre police ka miyam ga mukna kre thangmai ban ki assembly lambi da miyam na wakat mi fam sing chathaduna achat awok sing thinki thangmai ban thau ground mapada principal landhoni gi mita mai tha na bo na bada police na thingduna mukna ringai da DM college gate mamang da mitam adu mai thaki School asidas hikiba mahiroi ahum sure landoni na paisa na leiba yaroi misi asi yaningde haibuna chingba kholau kaya lauki tungda thau ground mapadagi khuya thong tamna miyam gi khongchat ama lakhiba do thangmai ban laurung purel laikai mapa yorpada masing yamlaba police na thatuna makhata na chathan khide Bisnupur District asu banasiki mami chawna taki Nambol Bisnupur Moirang amadi Kumbida Maira Paibi Mahiroi Lopamadi CSO kaya ga loinana lambi thingba yauna wakat mifam chataki Office Mahiloi Shang amadi lalol itiki mafam sing thonglonaki lambi da gari chenakide Thawal District asu banna miyang gi punsida chawna akaibi piki banasina maram oiduna district asigi maroi ba Kaithel School College Thonglona ki amadi lainga ki loisang sing mathau tau khide district asigi maroi ba lambi sing da ban sagatpa sing na lambi thatuna chathok chasen thinki Wangkhai Thangapat Mapal Mayai Laikai Women's Development Association asu lambi thingduna wakat mifam chathaki Indo-Myanmar lambi ki Singzamai Kaithel dagi Kanchipur Fawba lambi thingduna wakat mifam chathaki Bamo Laikai Hari Khagok Makhong Kakwa Nangmai Rakpam Laikai Kakwa Pichu Lampakta miyam na wakat mifam chathaki Kanchipur Khan Naurem Laikai Mapadasu Laikai miyam na lambi thingduna khongjang changsin ki misi sigi mayokta kholau kya su lauki
Langthabal Mantri Khong Awang Laikai Meira Paibi Singna Langthabal da Labor Education Minister T.S. Radhishyamgi Mayumda Thomsin Kray Misi Sigi Matangda Education Minister na Tumin Laisinba Yaningdi Haiba Tungan ba Kholau Kya Sulauki Meira Paibi Singna Langthabal Mantri Khong Awang Laikai da Misi Sigi Mayok to Wakat Mifam Chatharaba Matung Minister gi Mayumda Thomsin Kibani Adubu Minister Masadi Yumda Leiram Kide Hairi Bibisnagi misi tasingna maki yaningde mabu magi justice pa me khoina akhoi gi mapi mapa oibiriba singsida media gi mateng lawraga aina haijari madudi haurakadoriba mahiroi mayam ma standard of school tamjaba mahiroi mayam si school ka yadna laisi yahanbiyo solution thuna puthokpiyo aduga pillar of the nation oidune ba cha singse aduna pillar of the nation singsi sumaina mahai tamdana lehalagadi praja akhoi su awabani mama JC ki khongjang asi sogot laduna kaishampa thokchom laikai kangabam laikai da su wakat mifam chataki kangabam laikai epunba nupi marup ki joint secretary arambam latana misi sigi matang da manipur laingak yauna mari leinaba singna wafam amata phongdoktana leisinba amadi mihatpa puthoktana leiba thawong yaning di hairi Tasengna koi yam thamoi songna condemn tawi aduga loinana mihat phaba puthokpase yamna thille haina sarkar da khoina pin tawjaninge hoji athupa matamda khoina sige mari leinaba mihat pasin siga angang siga mari leinaba mioi khuding mase athupa matamda phadana matik chaba dandi piba tungda amu sigumba thabak si taroktanaba natragana standard roba se sumaina sigumba su khara tare aduna pura bu thingjen bigibana Misi Sigi Achumba Langla Langjil Puthokpa Ngamdriba Fauba Leptana Khongjang Changsin Kigani Haina Msuna Laukthokre ngasi DM College campus ta leiba Msugi office ta Paumi Singa Unabam da Luba Sigi President Peter Laishram na hai thogdoduga mari lainana mioi khara fagatpana Achumba Aran Puthokpa Ngamloi School Sigi Principal Landhoni Coordinator Romita Administrator Ibotomba Head Warden Lenamadi Dormitory B gi Warden Jim ki hairiba mioi manga si yaung ne school sigi oja kharasu fagatuna wahang pauhang tawgadabani hairi nakalamuramda school sigi boarding the ladiba mahiroi singi mama pa singna hayeng thangmai banda leiba ima khuthok hanbigi sanglenda pangthokadaba mifamda saruk yabina ba apal tawki amadi ngasi khongjang changsinbada police na fazin khiba msugi member sing condition amata yaudana thadorokna ba khangalakli Misi asigi achungba langla langjing ama puthoktribau emsuna lepa leitaba makhal makha kya gi khongjang chanjang gani habcha akoi media thongda thamjari loina akoi standard robert higher secondary school gi principal oza landhoni coordinator oza romita administrator oza ibotomba head warden oza lin amadi dormitory b gi warden zinki haiba makhoi manga sa masi pharaga khoi wahang pang toga investigate togadabni sitana tana khoi sidaming panjadaba oza kharasu leiri sichu khoi phongdok tarkhigani aduga ahamba doina hariba makhoi manga si pharaga investigate toro matungda langla langjing khara thokani apcha si Laingak na numit humni fawgi manungda puthokadabani haina Joint Student Coordination Committee JACC na laingak na matam thakre Hiramasugi matang ng si Kwakatel da Labor Mahiroi Lob MSF ki office ta pangthokpa Paumi Singa Unaba da MSU MSF KSMT Suki apunba body oiriba JACC ki convener Manjit Sarangthem hai misi sigi matang da JACC na su akhanaba team semduna thizinba ki thabak chathari thizinba sida school sigi oza sing authority sing amadi laikhidrabi Mahiroi siga kamat da laiminabi mamanabi singdagi statement lobada khetnaba wafam kaya phongdok pathengnare Loinana mamang da lairamba status gi law and order gi fibam da ahongba chawna laire haina yamna toina miyam tinba mafam da lauriba lainga asi mahiroi sina laikhidabagi matang da ngasi fawba chapchaba wafam amata phongdoktaba laibak thibani Amorom the Manipur Commission for Protection of Child Rights MCPCR na hiramasida tumin na laichinba sisu lub asina taray na lawdi amadi JACC na Manipur da laydiba school boarding singasi National Commission for Protection of Child Rights NCPCR na piba guideline ngak libera haibadu yengsinba hauragani hairi School singasina mahiroi singasubu lalon pot on season narakanda kunai asigi productive oiba akoigi energetic oiba akoigi youngsters sing akoigi future pillars sing asa manghan nabo hotna habasi hairoi dabagi maram naite loinana joint student coordination committee JCC na boarding sing the hostel sing the akoigi NCPCR National Commission for Protection of Child Rights ki makada regulation sing magi guidelines sing standing thina chalai ri rab simasi youngsin nabo koi JCC ki team se makanda koi sangsin Misi sibu salai punba nupi lamjing lop apunba iraipa ki mahiroi sinpang luk ems ki tongan thadorpa cherol sing da yaning da phongdorpa loina na JC ki khongjang da mapung fana sokot kani hai
Nakalamromda MCSC Standard Robert Higher Secondary School ki Principal PH Landhoni yauna school asigi maikaidagi thadorokpa cherolamana nungaitaba phongdorokli loinana MCSC gi langla langjil thigatpada school asigi maikaidagi su angamba mateng pangani haina cherolamana khangalakli. Standard Robert Higher Secondary School the Thokiba MCSC ga mari lainana Ain Lona Thinkraba Lalholop KCP People's War Group na MCSC ki matang da thizinba matamda mahiroilup amana athingba pi haina cherol thadorkliba adu miyam gi interest yenglaga karamba mahiroilup na thenglibano haiba mayek sengna sengdokpira u haina thangmiban gi MLA Khumukcham Joy Kisan appeal tarokli. Kuyatong Pukri Choba Mapal Community Hall da Paumi Sing Unabama the MLN Hai Mahakna Kanagumba Lup Sangstan Amagi Separatism Movement Bu Sogot Palate Lubasigi Cherol Amada Misisiki Matang da Mahirui Lup Amana Tizin Humzin Bada Ating Pi Haiba Wafam Amalak Libasi Henna Mayek Sing na Tambiu Hain Apil Tauki Nakalamuram da Misisiki Postmortem ki report Mia Mangda Tambiu Loinana Misisiki Matang da Mui Ani Fare Haiba Wafam Adusu Official Ohenbiu Hain MLN na demand Tauki. Manipur da Shatra Sanama Shatra Kunai Mamalay Punamaxu Chingnaba Boholi. I quay Huzik, Labaki to the talk Toriba, Laila Shutam Shatra Singna. A quay Lady Ijati, Katoga, Tungi Pru Mangidra, Mairoshin Kunai, Mangidra, Toriba. Loop mayam sing marakta karigumba amot pa mahik changra ba se sing na tabangam de People's War Group na lebak myangi tamukta khanbiraga mairo loop edo kanano haibedo lauthok piu maduda Manipur praja puna manusu support tawgani Manipur da lairiba mahiro loop khuding manasu asigum mafum ase yam seriously lowiraga isa na kanano edo singdok pinaba hayang appeal tawjari mahire ma sibada mairoi khunaina interest lawraga hena thijen badugi mota thijeliba kangbu dura athingba pire haibesidi lairiba film je karino haibese nungnang tabangam de Janata Dal United Manipur State Unit ki kumjali sing aniga taraga mapandagi lishing aniga kungani thoi faub gi president oina hangkan pau title khankre Standard Robert School gi mahiroi nupi macha ama laikhidabagi matang da investigation tauba changi haina hangkan pau title na thamlakli misi si yamna chingningai oiba misini hairi ngasi new check on the labor Janata Dal United Manipur State Unit ki office ta anirak subo term gi oina president kalakraba hangkan pau title gi okpagi thoram ama pangthoki nakalamrom da thoramadu da hangkan pau na party sigi hanagi office bearers sing dissolve tawre loinana anobo office bearers sing chayol amagi manung da khallagani amadi party sigi englishing aniga kungani thoi gi vision fangnaba grassroots level da gi hauraga thabak tawba hauragani haina phongdoki Satri Yamana, Karibu Mai Matamoi, Adukimatic Chakwa Lebigira, police investigation, there is very much expert people within the investigating institutions. Officer Maraktayam genuinely, sincerely, committedly, dedicatedly, Tabak Donimo officer Mayam, ex MLA, ex minister, but sometimes their hands are clapped. Adugumalera bra, Jeduna Ching the Bangamde. Me, Wambo Jing Bada, Hecta onslaught to Bayaba, attitude, mindset Java within the boarding or within the school administration or within the school nearer complex. Adu the me labra. Later, Adu Hecta invest Pagadabani. Ching the Bamakai Pagadabani. Me amat Hibagi Maramda, me Tara. Kunuresu thiga da agadabani haraga lokap ta toraga jeiba matamda thokcharani cooperation pirakani sauroi adu Manipur ki ningthau oiramba laikhidraba Maharaj Buddhachandra gi chamaga taraga mathoirak suba birth anniversary gi thauram pangthokre thauram adu Gaurahari Singh Memorial Trust na Sindhuna Palace compound da laiba lamyanba sanglenda pangthokibani Maharaj Buddhachandra gi photo da laikatpa amsung Manipur gi ningthau ama oina mahakna laibaki amadi miyam gi lauramba thodang sing ningsingduna saithabana mapung oiba saktam oiki Matang size the break amlok zage break ki matung da JCLPS amadi Manipur miyam da telephone gi khutang da laibak macha ta da wafam ngang luban nan Manipuri ama JCLPS ka wakal tamina ki bagi pau amadi Manipur sangmaling itonga tongan ba ipau sing pudun lak jage impact news mi ek ta to lebi break ki matung da mayam bu mukana taram nok chari JCLPS amadi Manipur miyam da telephone gi khutang da laibak macha ta da wafam kaya ngang luban nan Manipuri ama JCLPS ka wakal tamina kreloidana nan Manipuri ama oina tangai fadana paifam thokpa document sing pairam dabana makha tana state asida dukan famba yauna makal amatagi sinfam paibada athingba thangkre athingba thangkraba nan Manipuri adugi mamingna Sanjoy atopaming Bahadur Thakur Kawi chahi kungataruk sure Kailas Thakur apokpagi ming Kailas Thakur Kawi mahag Bihar gi Purvi Pakari village ward number taragamari dagini
ngasi tidam lambi da leba JCLPS ke office ta pangthokiba paugi mifam amada JCLPS ke convener Yumnamcha Dilip Kumar na hai JCLPS amadi Manipur miyam da telephone ki khutang da lebak macha ta da wafam kaya ngangbudagi JCLPS na thigatlaba matung da MUSC fagat khibani haiba MUSC tera sapam leirak ta leba RK Sanatombi Singh kauba miyoi amagi varada leibani hairi Manipur level matik sade hena khanjaraga ma se dukan da we aro hena thingba bijari besi aduga mangon da JCLPS haraga da tawreiba number se 8787676353 hairiba mobile number sidagi mangon da tawrupani hai masi kanano JCLPS ke mingda sumaina nam thak tawsi kanano na thibada ngasi bhawi ona di phangdri hairiba number se koina cyber crime unit da sinajaraga number si kanana paibano karai dagi lakpano haibaduma asengba khangdong na ba yamna kana honari बोलता है तुम हिंदी भी मालूम नहीं है मणिपुरी भी मालूम नहीं है तुम्हारे पास आधार कार्ड नहीं है वोटर कार्ड नहीं है तो हम भैया के पास ने मैसेज वो रखा था वो डाल दिया बोला उसके बाद थोड़ा दारू पी लिया दारू पीने के बाद थोड़ा हमको उल्टा हो गया सब मणिपुर का परजल हमको माफ़ी दी Chingi miyam da mit ki ana ye yaurak pada sel iting ting dana layang bagi khudong chaba pigadaba Vision Center ama ngarang Churchanpur district ta hangdokraba matung Senapati Bazar da su ngasi Vision Center ama hangdokre Caesar Ice Care Foundation as mission for vision ga khusam na duna pangthukiba center hangdokgi thoram da Caesar Hospital gi managing director Dr. K.H. Palin Nahai, Chingi Miyam na Imphal da Laktuna Layang Bada Thengnariba Khudong Chadaba Sing Adu Koknaba Center Asi Hangdokpani. Makata na Atopa Chingi District Sing Dasu Center Hangdoknaba Pandam Thamli Amadi Ngasi Hangdokliba Center Asida Matamga Chunaraba Kutlai Thamduna Layang Ba Horagani Hairi. District ta hangdok plan lai IMC mission for vision na support tor ga mon sponsor tor hangdok sa bani akoi bagi sarve pizza bani apena atin to bani chana bani ba Rapli bang na hai ba vision center si sinabiyo dona na nomi ki wa ta bani tokyo atu siri yang ba gam da si apena base ta choina apena lahana ga ye na wi program ba jari dona na si matung da apena ma ni chakon ku matung na telemedicine mateng na sida mixi ye mo ta directly live oina apoi hospital da ophthalmologist amana u phangani Leibak Sinba Thungna Pangthok Nabugong ngasi Manipur da su Income Tax Day Lamphel Pata Leiba Income Tax Complex na Pangthokre Thoram adu Additional Commissioner of Income Tax Reigns Imphal na Sinduna Pangthokibani. Thoram adu da Income Tax Office Imphal Circle gi Deputy Commissioner Moirang Them Joy Chandra na lupa lakh aniga lising yankhay dagi henna chahi amada income leiraba haibadi taxable income leiraba miyoi sing na income tax return file tawbiyo hain appeal tawki. Thoram duga mari leina na Income Tax Complex manung da uchara kya suthaki. Income tax I see karino habisi miyam da khangan basine kwai maru oibadi income tax si return si file tawba si akhoi kari dang ta darkar leiribno koi taxable income leiragadi income tax asi return file si tawbigadabani adu masi kanna ba harak taragadi hajikti income tax si return asi puding mukta sang hai tare bank te gi loan lobu khangde adegi khoi gi ban passport lobu da bauda akhoi gi abak kayama da sangi adum hangdana leibani aduna masi isa gi su kanna ba pot amani aduga tax si bai si khoi gi nation building da su khoi saruk yari bani income tax office lakbiu khangdaba khotaba yauragasu ngasidagi hauraga numit humni marini haibtare 27 July fawba pangthok sakdawribsida any akhoi gi problem leibising du lakbiu office ta lakbiu khoi angam mateng taw Manipur High Court ki Division Bench Justice Ramalingam Sugdhakar amadi Justice Case Nobin Anina Manipur da leiriba Turel Khongnung dagi nung lengoi pekpa yauna makhal amatagi nungi pothok puthokpa yaroi haiba judgment yaninga ba phongdoktuna wakat mifam chatakre wakat mifam adu apunba sinmi lup awang maikai kangla tombina sinduna kaujeng leima thanga leikai community hall da chatakibani Court ki order asi atuba matam da kaktrabadi thas gi kungamanga gi ahing dagi hauraga National Highway number 2 gi sekmai lambi matam kaktana ban tauragani haina apunba sinmi lup awang maikai kangla tombi gi maikai dagi thamlakli ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯉꯁꯤ ꯃꯉꯥꯅꯤ ꯇꯔꯨꯛꯅꯤ ꯊꯕꯛ ꯁꯨꯔꯛꯇꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛꯈꯥꯎ ꯊꯥꯗꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏ ꯀꯣꯔꯠꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤ 60 ꯍꯦꯟꯅ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯁꯤꯗ ꯊꯕꯛ ꯁꯨꯔꯒ ꯂꯥꯛꯑꯕ ꯑꯩꯈꯣꯏꯁꯦ ꯈꯪꯍꯧꯗꯅ ꯁꯗꯦꯟꯂꯤ ꯃꯣꯏꯅ ꯐꯣꯔꯦꯁꯇ ꯊꯤꯡꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠꯅ ꯊꯤꯡꯉꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯥꯎ ꯊꯥꯗꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯍꯥꯠꯇꯣꯛꯄꯤꯔꯒꯦꯅ ꯀꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯍꯥꯠꯄꯤꯔꯣꯏꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ
ꯄꯥꯎꯗꯝꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯀꯔꯤꯒꯨꯝꯕ ꯄꯤꯕꯤꯗ ꯇꯥꯔꯒꯗꯤ ꯇꯥꯡ 25ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯖꯔꯅꯤ ꯃꯁꯤꯗ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛꯁꯦ ꯁꯔꯀꯥꯔꯒ ꯍꯥꯏ ꯀꯣꯔꯠꯀꯅ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯅꯣꯏꯒꯤ ꯗꯥꯏꯇ ꯋꯥꯡꯈꯦꯝ ꯑꯃꯁꯨꯡ ꯊꯧꯕꯥꯜꯒꯤ ꯂꯧꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯄꯤꯔꯤꯕ ꯇꯃꯦꯡꯈꯣꯡ ꯉꯁꯤꯗꯒꯤ ꯇꯦꯡꯕ ꯍꯧꯗꯨꯅ ꯏꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯐꯠꯇ ꯍꯥꯎꯊꯤꯅ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯕ ꯈꯣꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯂꯥꯏꯁ꯭ꯔꯝ ꯗꯣꯃꯦꯟꯅ ꯈꯣꯡ ꯇꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯂꯧ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯂꯧꯐꯝꯁꯤꯡꯗ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯏꯔꯥꯋꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯏꯂꯥꯡꯕꯝ ꯖꯣꯟꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ꯏꯂꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯖꯣꯟꯁꯟꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯎꯅ ꯗ꯭ꯔꯦꯟ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯅꯥꯞꯁꯥꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯊꯝꯂꯤ ꯀꯩꯁꯥꯝꯊꯣꯡꯒꯤ MLAꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯇꯧꯗꯨꯅ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯊꯤꯀꯥꯗꯥꯔꯅꯕꯨ ꯑꯣꯏꯔꯣ ꯃꯗꯨꯕꯨ ꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯪꯇꯧꯗ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯇꯁꯦꯡꯅ ꯃꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯏꯁꯦꯜ ꯃꯔꯤꯜꯅ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ JCB ꯑꯃ ꯄꯣꯔꯛꯑꯀꯥꯟꯗ ꯃꯗꯨ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯃꯗꯨ ꯀꯣꯠꯂꯀꯥꯟꯗ ꯁꯣ ꯀꯦꯁꯤꯡ ꯇꯧꯔꯒ ꯂꯩꯕꯗꯨꯅ ꯃꯇꯝꯗꯨꯒꯤ ꯅꯥꯀꯟ ꯅꯥꯒꯦꯗ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯃꯗꯨ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯄꯦꯜꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯋꯥꯗꯨ ꯇꯤꯟꯗꯨ ꯌꯣꯠꯊꯕꯤꯔꯒ ꯉꯥꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯀꯥꯔꯒꯤꯜ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯔꯟ ꯐꯣꯔ ꯃꯥꯔꯇꯔꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯤꯂꯣꯃꯤꯇꯔ 5ꯒꯤ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯃ ꯁꯦꯛꯇꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔ BSF ꯀꯣꯏꯔꯤꯉꯩꯒꯤ ꯃꯈꯥꯗ 113 ꯕꯠꯇꯥꯂꯤꯌꯟ BSFꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯡꯖꯤꯡ ꯑꯃꯗꯤ ꯍꯩꯔꯣꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨ 113 ꯕꯠꯇꯥꯂꯤꯌꯟ BSFꯀꯤ ꯀꯃꯥꯟꯗꯦꯟ ꯍꯤꯗꯝ ꯁꯨꯕꯣꯜ ꯁꯤꯡꯅ ꯍꯩꯔꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯂꯝꯊꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯄꯨꯟꯅ 59 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯍꯧꯗꯅ ꯂꯩꯔꯤꯕ ꯇꯦꯂꯣ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄ꯭ꯔꯣꯖꯦꯛ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯇꯦꯂꯣꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯣꯇꯤ ꯏꯁꯤꯡ ꯃꯇꯝ ꯀꯌꯥꯗꯒꯤ ꯊꯛꯄ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯇ ꯂꯧ ꯄꯔꯤ ꯑꯃ ꯀꯠꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯦꯂꯣꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯏꯁꯤꯡ ꯄꯤꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯂꯩꯉꯥꯛꯇ ꯀꯠꯊꯣꯛꯈꯤꯕ ꯂꯝ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯜꯋꯥ ꯊꯝꯂꯛꯂꯤ ꯅꯣꯗꯥꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯅ ꯇꯦꯂꯧꯐꯥꯎ ꯌꯧꯒꯅꯦꯅ ꯄꯥꯏꯞ ꯊꯤꯡꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯔꯣꯏꯕꯁꯤꯐꯥꯎ ꯑꯗꯨ ꯏꯁꯤꯡ ꯊꯥꯔꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯆꯤꯟꯗ ꯏꯁꯤꯡꯁꯤ ꯀꯥꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯗꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯂꯧ ꯄꯔꯤ ꯑꯃꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯈꯨꯟꯅ ꯀꯠꯊꯣꯛꯑꯦꯕꯀꯣ ꯅꯃꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯇꯧꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯀꯥꯟꯗ ꯄꯝ ꯁꯦꯠꯅꯦꯅ ꯑꯃꯨꯛ ꯁꯥꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯇꯦꯡꯀꯤ ꯆꯜꯂꯝꯃꯦ ꯇꯦꯡꯀꯤꯁꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯐꯥꯎꯁꯤ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯄꯝꯁꯨ ꯄꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯀꯣꯛꯍꯟꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯈꯤꯕ ꯂꯝꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯗ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞꯅꯔꯒ ꯂꯩꯔꯦ ꯋꯤꯌꯥꯋꯣꯟ ꯍꯥꯏꯔꯤꯕ ꯇꯥꯡꯅ ꯐꯪꯕ ꯂꯩ ꯃꯈꯜ ꯑꯁꯤ ꯁꯥꯠꯂꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯆꯥ ꯈꯨꯜꯒꯤ ꯋꯤꯌꯥ ꯀꯆꯨꯏ ꯆꯤꯡꯃꯥꯏ ꯉꯁꯤꯗꯤ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯂꯝꯊꯨꯡꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯆꯤꯡꯃꯥꯏ ꯆꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯂꯩꯁꯥ ꯇꯝꯂꯝꯕꯤ ꯋꯥꯌꯣꯟ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯐꯖꯕꯕꯨ ꯈꯪꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯔꯦ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 39 ꯈꯛ ꯆꯠꯂꯒ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯤꯕ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯁꯤꯡꯆꯥ ꯈꯨꯜꯗ ꯂꯣꯠꯂꯝꯕ ꯂꯩꯔꯥꯡ ꯑꯃꯅꯤ ꯋꯥꯌꯣꯟ ꯈꯨꯜ ꯑꯗꯨꯒꯤ ꯋꯥ ꯀꯆꯨꯏ ꯆꯤꯡꯃꯥꯏꯗ ꯊꯥ ꯑꯁꯤꯒꯤ ꯊꯈꯥꯏꯗꯒꯤ ꯍꯧꯗꯨꯅ ꯆꯌꯣꯜ ꯑꯅꯤꯔꯣꯝꯇꯃꯛ ꯂꯩꯁꯥ ꯇꯝꯕ ꯂꯩꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥ ꯇꯝꯂꯤ ꯂꯩ ꯑꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯁꯥꯠꯂꯕꯁꯨ ꯆꯤꯡꯃꯥꯏ ꯆꯣꯟꯅ ꯁꯥꯠꯄꯗꯤ ꯋꯥ ꯀꯆꯨꯏ ꯆꯤꯡꯃꯥꯏ ꯈꯛꯇꯗ ꯂꯩꯁꯥ ꯈꯨꯜ ꯑꯗꯨ ꯈꯛꯇꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯂꯝꯕ ꯂꯩ ꯑꯁꯤ ꯀꯨꯝꯖꯥ 2015ꯒꯤ ꯖꯨꯂꯥꯏ 18ꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯂꯩ ꯃꯈꯜ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯈꯪꯍꯟꯈꯤ
lay asibu amukta oidabsu uhonanaba haiduna ngasidi lamdam asigi miyamda natana mapal lamgi lamkoiba kaya singi oidasu lamthungpham oirare uwa kachui chimai lay asigi magun sandorakpadagi nongmada miyoi chanigi matakta mafam aduda laktuna lay asibu miyeng tabaga loinana nungaiba mikup ama haibadu oiri Fazakraba mafam masida lakliba miyoi singna ngayhaki nungaibada makoina sijinaramba mahusagi khalda soan mayaba plastic na chingba polam kaya ningthina loisilamdana saikhaiduna hundoklamli thibam masina chingmai asiba masak thiennana naba achauba machakama oirakli Manipur lengak na tourism sector ni yang sangbiriba sige manung channa lamkoi ba sangi panthungpham oi ba mathau taba guest house amadi toilet na chingba sabi ba di mathau ta thibara ningthi na ngak pi senbirabadi senmit lon da khara da oirabsu mateng pang ba gi mathakta akoi ba da tari ba khunja singda masana masabu thabak pijaba ngamgani siroi lili na Manipur malem da masak tak ba ngambagum wayon mahaksu malem da ngan thoi ba ngamloi hai ngai Bureau Report Impact News. Lamlai Kendra gi manung chana telog da leiba Kanga Chang Eco Tourism Park ama oinaba semgat sagat pa haure maike som da leidiba miam gi senmit lon ama oigadoriba mafam asi semgat sagat pada lengak na mating pangbiu haina Kanga Ching Park Construction Committee gi maike dagi thamlakli Construction Committee gi member oidiba Laishram Joina Fongdorokpada lengak na maike som da leidiba miam gi khallaga park asi tamna changlakliba lambi asi ningthina sembi rabadi telo khulgi miam gi apenba oigani haina mari leinaba singi pungning chingsilakli loinana park asigi akoibada su u char kaya thaki khungang asigi akhoi masagi senthok lambi leitaba adugumba khungang amani seisida akhoi mafam asi semkhatlaba matungda akhoi mafam mistegi karigumba senthok khara lahanba yaragadi khungang asigi awaba amadi khogus hiram kaya da mateng pangwa ngamnabagi damakta akhoi mafam asi semkhatchaba hobuni mafam asi semkhatpa matamda Manipur government side tagi mai leinaba department sing dasu mateng pangbiu madi miyeng chengsan biu lainga ki side tagi akhoi lambi thonggi phibamsi Uji akoina semi basi matik sade adai akhoi sen thumgi financial assistance mayam ama wat pasina akoina tawge khanba thabak mayam ama tawbu ngamdri asigumba financial assistance khara government na pibiraba aduga akhoi lambi thonggi phibam asi phagaden biraba adoi tarde akhoi masi khare henu khudung kano chawkhona semba ngamgani habigi thajaba akhoi Andhra constituency ki manung chanba yairipok top chingtha da forest minister T.S. Syam Kumar gi mitning makhada uchara kaya thakre uchara singadu nongpok ningthau youth association NNYA yairipok top chingtha na association asina konba mafam singda maira paibi singa khosamnaduna uchara singadu thakibani hauze ngasi nomagi sanabagi pau Badminton Association of India gi mitning makhada Manipur Badminton Association sinduna ngasidagi Yonex Sunrise All India Sub Junior Ranking Badminton Tournament under 15 and under 17 haukre July 28 fauba Kumalnapak Indoor Stadium da pangtokadoriba tournament asida India gi tungan be state sing dagi lakpa nupa amadi nupi sanore kayana sarkyari tournament asigi qualifying match sing haukiba July 28 dagi sanarakibani loinana ngasidagi hauriba tournament asidagi khallaba sanore sing asi India gi mahut sinduna Asian Championship da sarukyagani Mapan Suba Sub Junior, Junior Remedy Senior Open State Level Jitkune Do Championship 2019 Lakliba August Anidagi Mari Fauba Health and Development Organization Hadona Sillaga Pangtok Lagani Haina Chero Labada Kagalakli Open State Level Jitkune Do Championship Asida Sarukia Ningba Singh Dagi District Singi Jitkune Do Association Gi Thau Puba Singna Hado the Form Lauraba Yagani Haina Chero Sin Makatari Humfu Suba Under 17 Girls Interstate Surboto Mukherjee Football Tournament King Asil League Match Mari Sanakring Asi Yuk Kumala Park Sports Complex Ki Men Stadium Da Sanakiba Tournament Asigi Om Suba Likta Di Madhumani Government High School Bishnupurna MMS Genius Academy Kakchingbu Panjal Mari Amada Aduga Emmanuel School Chandelna The New Model English School Thawalbu Panjal Ani Amada Maitiba Pibangaki Tournament Asigi Mga Suba Liktana Nilamani English School Imphal West Na
Iklaya Model Residential School Kangpupi bu yamna lakchana panjal kunga taruk sinoda maiti pe piba ngamkiba loinana taruk suba lektana Poiro Kongjil High School Imphal East na Dr. A.S. Radhakrishnan Foundation School Churchanpur busu yamna lakchana panjal nipan sinoda maiti pe piki Yas Department Manipur gi mieng makhada chathariba football tournament asida Manipur gi tungan ba district taraga matoi dagi lakpa school sing na league match sing da lamba tongnabaga loinana hayeng makhata ba league match manga sanaragani East Zone Sainik Schools Sports and Cultural Festival Championship ki volleyball masana da Sainik School Purulia West Bengal amadi Sainik School Golpara Assam ani mai pakre ngasi Sainik School Imphal gi na yumboy dun school asigi sanabung da sanakiba volleyball championship asigi league match amada Sainik School Purulia West Bengal na Sainik School Imphal bo point kungamanga mapan amadi kungamanga kunda maiti ba pibangam kibagaloina na chathariba football championship asigi league match amadana Sainik School Golpara Assam na Sainik School Pungalwa Nagaland bu panjal kungamanga taraga nitoy amasung kungamanga taraga tareta maiti ba pibangam ki hayang chathariba football championship asigi makhata ba league match Mari Sanaragani. Nakalambaromda School Asigi Sanabungda Chathariba is Zone Sainik School Sports and Cultural Festival Championship ki basketball masana da Sainik School Imphal amadi Sainik School Pungalwa Nagaland ani mai pakre ngasi sanakib ahanba likta Sainik School Imphal na Sainik School Purulia West Bengal bu panjal humpu kuntraga tareta maiti ba pi kibaga loinana ngasi sanakib ani suba likta na Sainik School Pungalwa Nagaland na Sainik School Mizorambu yamna lakchana panjal marfuga humdoi kunga humdoi da maiti ba piki basketball masana asigi league championship asida Northeast ki manung chana leiba Sainik School ki team taruk na sarkyari hayeng makha taba league match ani sanaragani Arabada bulletin asigi headlines zamana me amda thamsake Standard Robert Higher Secondary School gi mahiroi nupi macha ama laikidabagi matang da chumbal langla langjel putho haina JC na kaukiba pungkun mari gi banna mahusa gi punsi da chauna akaiba pikre Standard Robert Higher Secondary School gi misi gi matang da chumbal langla langjel puthok pa ngamdriba pauba leptana khongjang jangsin kigani haina emsu na laukokre JCC ne Standard Robert Higher Secondary School ki mahiroi leikidabagi matangda thizinbada School Authority ozamadi mahiroi singi maikaidagi khetnaba wafam kaya phongdorakle hairi Janata Dal United Manipur State Unit ki kumjali singani ga taragama pandagi lishingani kungani toy pawgi president oinaba anirak subo oina hangkhan paw title khankre Tangna fangba huya won lei makhalasina kamjong district ki singcha khulgi huya kachui chingmai da mioi kya gi pukning chingsinduna lamkoiba singi lamthung phang oirakli Amasung Yones Sunrise All India Sub Junior Ranking Badminton Tournament under 15 and under 17 ngasi dagi Kumalapa Indoor Stadium da hawkre